ꯏꯕꯤꯀꯥꯏ ꯅꯃꯥꯏ ꯊꯨꯏ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯁꯥꯟꯇꯕꯦꯡꯒꯨꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯅ ꯑꯩꯒꯤ ꯕꯤꯠ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯀꯣ ꯑꯗꯣ ꯔꯤꯄ꯭ꯂꯥꯏꯁꯦ ꯄꯤꯔꯔꯣꯏꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯅ ꯑꯗꯨꯝ ꯂꯩꯕ ꯖꯥꯗꯦ ꯑꯗꯨꯒ ꯑꯩ ꯋꯥꯈꯜꯂꯣꯟ ꯃꯤꯅꯁꯨ ꯕꯤꯠ ꯀꯃꯦꯟꯇ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯑꯦꯕ ꯍꯥꯏꯕꯗꯤꯀꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯥꯝꯕꯩꯔꯥ ꯚ꯭ꯌꯨꯁ ꯄꯥꯝꯕꯩꯔꯥ ꯍꯥꯏꯕ ꯑꯩ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯊꯥꯡꯒꯠꯂꯤꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗꯒꯤ ꯌꯨꯇꯨꯕꯔ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯤ ꯑꯩꯈꯣꯏꯁꯤꯗꯤ ꯀꯩꯅꯣ ꯃꯥꯃꯨꯂꯤ ꯃꯆꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯇ ꯉꯥꯡꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯦꯡꯅꯤꯡꯗꯕ ꯅꯣꯏ ꯌꯦꯡꯕꯤꯔꯨꯅꯨ ꯇꯧꯕꯤꯔꯨꯅꯨ ꯑꯩꯅ ꯅꯣꯏꯗ ꯆꯪꯗ ꯌꯦꯡꯗ ꯐꯣꯔꯁ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯅꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯌꯦꯡꯉꯒ ꯑꯗꯣ ꯅꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯗꯣ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯗꯨꯏ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯒ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯏ ꯂꯥꯟ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯉꯣꯟꯗꯒꯤ ꯑꯆꯧꯕ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯡꯒꯠꯂꯤ ꯌꯨꯇꯨꯕꯔꯁꯦ ꯑꯩ ꯏꯊꯟꯇ ꯄꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯄꯥꯏꯅꯤ ꯑꯩꯉꯣꯟꯗꯒꯤ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯀꯛꯆꯤꯡꯒꯨꯝꯕ ꯃꯆꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯤꯁꯤꯗꯤ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯒꯅ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯅ ꯊꯥꯡꯒꯠꯂꯒꯅ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩ ꯏꯊꯟꯇ ꯅꯠꯇꯦꯕ ꯊꯥꯡꯒꯠꯂꯤꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯡꯒꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦꯗ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯏꯖꯠꯇ ꯍꯤꯡꯖꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯄꯤꯔꯛꯏꯕ ꯀꯃꯦꯟꯗꯣ ꯑꯩꯗꯤꯅꯦ ꯄꯥꯊꯣꯛꯆꯔꯣꯏ ꯌꯥꯝ ꯏꯀꯥꯏꯖꯩꯑꯕꯀꯣ ꯏꯀꯥꯏꯕꯩꯅ ꯁꯨꯃꯥꯏꯅ ꯃꯔꯝꯗ ꯊꯨꯞꯄꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯈꯪꯉꯕ ꯅꯪꯅ ꯉꯥꯡꯉꯤꯕ ꯉꯥꯡꯗꯣ ꯅꯪ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯇꯧꯔꯝꯒꯅꯦꯕ ꯑꯗꯨꯗꯨꯅ ꯅꯪꯅꯅꯦ ꯃꯤꯒꯤꯅꯦ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯅꯪ ꯕꯦꯠ ꯀꯃꯦꯟꯁꯦ ꯄꯤꯔꯤꯅꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯉꯥꯡꯁꯦ ꯌꯥꯝ ꯊꯤꯅꯅꯦ ꯑꯩꯗꯤ ꯌꯥꯝ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯋꯥꯍꯩꯅꯦꯕ ꯃꯥ ꯉꯥꯡꯉꯤꯁꯦ ꯅꯪ ꯅꯇꯨꯗꯨꯅ ꯅꯪꯉꯣꯟꯗ ꯇꯧꯔꯝꯒꯅꯤ ꯑꯗꯨꯗꯨꯅ ꯅꯪ ꯃꯤꯉꯣꯟꯗ ꯆꯠ ꯊꯤꯅ ꯉꯥꯡꯉꯤꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯁꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤꯒꯨꯝꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯃꯦꯟ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯗꯣꯏꯕ ꯑꯃ ꯇꯧꯗꯣꯏ ꯈꯜꯂ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯕꯗ ꯃꯤꯒꯤ ꯀꯃꯦꯟ ꯑꯃꯗ ꯊꯤꯅꯁꯨ ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ ꯇꯧꯔꯔꯣꯏꯅꯁꯨ ꯈꯜꯂꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯄꯁꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯅ ꯄꯉꯥꯡ ꯉꯥꯡꯕꯗꯣ ꯃꯤꯁꯦ ꯁꯥꯎꯔꯗꯤ ꯀꯔꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯦꯕ ꯅꯁꯥ ꯈꯔ ꯍꯟꯊꯅꯅꯦ ꯃꯇꯨꯡꯗꯒꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯇꯥꯔꯗꯤ ꯅꯁꯥ ꯈꯤꯇꯪ ꯍꯟꯊꯔꯒꯅꯦ ꯕꯦꯠ ꯀꯃꯦꯟꯇꯣ ꯄꯤꯕꯤꯔꯛꯎ ꯑꯐꯕ ꯑꯃ ꯄꯤꯕꯤꯔꯛꯎ ꯅꯁꯥꯅ ꯈꯔ ꯍꯟꯊꯔꯒꯅꯦ ꯄꯤꯅꯤꯡꯉꯦ ꯍꯥꯏꯅ ꯀꯃꯦꯟꯅꯦ ꯖꯣꯛ ꯅꯝꯃꯒ ꯄꯤꯕ ꯌꯥꯄ ꯅꯠꯇꯦ ꯃꯨꯟꯅ ꯈꯜꯂꯒ ꯅꯀꯣꯛꯇꯣ ꯊꯤ ꯌꯥꯎꯕ ꯅꯀꯣꯛꯇꯣ ꯑꯗꯣ ꯊꯤꯗꯣ ꯁꯦꯡꯗꯣꯛꯑꯒ ꯅꯪ ꯅꯀꯣꯛꯇꯣ ꯊꯤ ꯌꯥꯎꯕ ꯅꯀꯣꯛꯇꯣ ꯊꯤꯗꯣ ꯁꯦꯡꯗꯣꯛꯑꯒ ꯃꯨꯟꯅ ꯈꯜꯂꯒꯅꯦ ꯃꯤꯉꯣꯟꯗ ꯀꯃꯦꯟꯇꯣ ꯄꯤꯒꯗꯕ ꯈꯪꯉꯕ ꯃꯩꯇꯩ ꯑꯃ ꯀꯌꯥꯝ ꯁꯤꯡꯊꯒꯦ ꯍꯥꯏꯗꯣ ꯃꯩꯇꯩ ꯑꯃꯕꯨ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯌꯨꯇꯨꯕꯔ ꯑꯃꯅ ꯑꯆꯧꯕ ꯍꯥꯏꯗꯤ ꯌꯦꯛꯅꯕ ꯍꯥꯏꯁꯦ ꯌꯦꯛꯅꯕꯁꯨ ꯃꯌꯥꯝꯁꯨ ꯂꯩꯅꯦꯕ ꯀꯣ ꯑꯩ ꯏꯊꯛꯇ ꯀꯅꯥ ꯌꯦꯛꯅꯕ ꯍꯥꯏꯗꯣ ꯑꯩ ꯈꯪꯖꯗꯦꯀꯣ ꯑꯩꯅ ꯃꯤꯉꯣꯟ ꯌꯦꯛꯅꯕ ꯍꯥꯏꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯀꯅꯥ ꯌꯦꯛꯅꯕ ꯍꯥꯏꯗꯣ ꯑꯩ ꯈꯪꯖꯗꯦꯕꯀꯣ ꯂꯩꯗꯤ ꯂꯩꯔꯝꯗꯣꯏꯅꯤ ꯑꯩ ꯈꯪꯗꯕ ꯋꯥꯅꯦꯕ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃꯕꯨ ꯀꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯊꯅ ꯉꯥꯡꯕꯅꯣ ꯍꯥꯏꯗꯣ ꯅꯁꯥ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯊꯤꯅ ꯅꯪ ꯅꯀꯣꯛꯇꯁꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯁꯨ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯃꯇꯨꯡ ꯃꯅꯥꯎꯗꯒꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒꯁꯨꯅꯦ ꯅꯪ ꯕꯦꯠ ꯀꯃꯦꯟ ꯄꯤꯒꯦꯅꯁꯨ ꯈꯟꯒꯅꯨ ꯄꯤꯕꯨ ꯅꯪ ꯃꯑꯣꯡꯗꯤ ꯆꯥꯔꯣꯏꯅ ꯈꯪꯉꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯗꯨꯛ ꯊꯤꯅ ꯃꯤꯉꯣꯟꯗ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯈꯟꯁꯨ ꯈꯟꯗꯦ ꯑꯩꯈꯣꯏ ꯅꯪ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣꯕ ꯅꯪ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯣꯏ ꯅꯄꯥ ꯅꯄꯨꯗ ꯑꯩꯅ ꯉꯥꯡꯉꯨꯕ꯭ꯔꯣ ꯅꯪ ꯅꯇꯨꯗꯣ ꯑꯩꯅ ꯉꯥꯡꯉꯨꯕ꯭ꯔꯣ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯑꯩꯅ ꯉꯥꯡꯉꯨꯕ ꯂꯩꯕ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯗꯣ ꯉꯁꯤꯒꯤ ꯕꯦꯠ ꯀꯃꯦꯟꯇ ꯅꯠꯇꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯅꯤ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯅꯪ ꯇꯧꯅꯨꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯅꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯃꯑꯣꯡ ꯆꯥꯔꯣꯏ ꯅꯪ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯦꯗ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯊꯥꯡꯒꯠꯀꯦꯗꯣ ꯏꯁꯥꯅ ꯈꯪꯗꯦ ꯑꯗꯨ ꯅꯣꯏꯅ ꯈꯪꯕ ꯃꯊꯧ ꯇꯥꯗꯦ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯕꯨ ꯏꯀꯥꯏꯗꯤ ꯅꯃꯥꯏ ꯊꯨꯏ ꯏꯕꯨ ꯏꯀꯥꯏꯗꯤ ꯅꯪ ꯅꯃꯥꯏꯗꯣ ꯑꯗꯨꯛ ꯊꯤꯅ ꯍꯟꯊꯅ ꯈꯟꯕ
ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃ ꯑꯗꯨꯛ ꯊꯤꯅ ꯍꯟꯊꯅ ꯈꯟꯕ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕꯒꯤ ꯀꯣꯃꯦꯟ ꯑꯃꯗꯅꯦ ꯕꯤꯠ ꯀꯃꯦꯟ ꯄꯤꯒꯦꯅꯁꯨ ꯈꯟꯗꯦ ꯑꯩꯈꯣꯏ ꯇꯧꯅꯨꯀꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯇꯧꯅꯨ ꯌꯦꯛꯅꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯌꯦꯛꯅꯕꯒꯤ ꯃꯔꯝ ꯌꯦꯛꯅꯕ ꯍꯥꯏꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤꯀꯣ ꯀꯩꯅꯣ ꯍꯥꯏꯗꯣꯏꯕ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯅ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯀꯣ ꯑꯗꯣ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯅ ꯉꯥꯡꯕ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯉꯥꯡꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯉꯥꯡꯕꯁꯦ ꯑꯁꯣꯏꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ